ꯏꯃꯥ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯈꯜꯂꯤ ꯇꯣꯝꯕꯒꯤꯁꯨ ꯉꯁꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯥꯅꯦ? ꯍꯣꯏ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯗꯨꯕꯨ ꯃꯈꯣꯟ ꯃꯋꯥꯒ ꯇꯥꯗꯦ ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯋꯥꯀꯤꯡ ꯆꯠꯅꯦꯅ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤꯗ. ꯑꯣ ꯃꯥ ꯇꯥꯆꯧ ꯑꯧ ꯇꯥꯆꯧꯁꯨ ꯍꯜꯂꯝꯃꯤꯅ. ꯇꯣꯝꯕꯥ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯍꯥꯏꯗꯣꯛꯑꯕꯣ? ꯍꯥꯏꯗꯣꯛꯏ ꯇꯥꯆꯧ ꯑꯩ ꯈꯜꯂꯦ ꯇꯨ ꯀꯗꯥꯏ? ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯁꯦꯔꯦꯜ ꯅꯝꯕꯔ 12ꯇ ꯌꯥꯎꯔꯦ. ꯍꯣꯏꯅꯦ ꯌꯥꯎꯔꯤꯅꯦ. ꯑꯁ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯉꯥꯏꯔꯦꯍꯦ. ꯇꯥꯆꯧ ꯅꯨꯡꯉꯥꯏꯕ ꯀꯔꯝꯕ ꯄꯥꯎꯃꯨꯛ ꯂꯩꯔꯤꯒꯦ? ꯍꯥꯏ ꯅꯪꯒꯤ ꯇꯌꯥꯏꯗꯨꯁꯨ ꯊꯕꯛ ꯈꯜꯂꯕꯅꯤꯅꯦ. ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯦ. ꯄꯥꯎꯁꯦ ꯅꯪ ꯇꯌꯥꯏ ꯇꯥꯔꯝꯈꯤꯔꯣꯏ. ꯅꯪ ꯇꯌꯥꯏ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ. ꯇꯥꯆꯧ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯔꯒ ꯍꯔꯥꯎꯗꯣꯏꯁꯤꯕꯣ? ꯇꯌꯥꯏꯅ ꯌꯧꯈꯤꯕ ꯊꯕꯛꯇꯣ ꯈꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯥꯎꯅꯤ. ꯇꯥꯆꯧ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯦ. ꯅꯪ ꯊꯕꯛ ꯈꯜꯂꯕꯅꯦ. ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯆꯧ? ꯑꯁꯦꯡꯕꯅꯦ. ꯍꯩꯃꯥ ꯕꯦꯝꯃꯗꯨ ꯃꯊꯟꯗ ꯂꯩꯍꯧꯕꯅꯤꯅꯦꯍꯦ. ꯍꯩꯃꯥ ꯏꯆꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯗ ꯒ꯭ꯂꯥꯁꯁꯦ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ. ꯏꯃꯥ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ? ꯕꯦꯝꯃ ꯉꯁꯤꯗꯤ ꯇꯥꯆꯧ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ. ꯀꯩ ꯄꯥꯎꯅꯣ ꯇꯥꯆꯧ? ꯑꯇꯩ ꯅꯠꯇꯦꯗ ꯇꯌꯥꯏꯁꯨ ꯇꯥꯇꯣꯟꯁꯨ ꯊꯕꯛ ꯈꯜꯂꯤ ꯑꯗꯨꯒꯤꯅꯤ. ꯍꯥ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯁꯥꯐꯔꯅꯤꯗꯅ. ꯃꯥꯅꯦ ꯏꯃꯥ ꯅꯨꯃꯤꯠꯁꯤꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅꯁꯨ ꯉꯥꯏꯖꯔꯛꯄ. ꯇꯌꯥꯏ ꯇꯥꯇꯣꯟ ꯅꯣꯏꯅꯤꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯔ ꯊꯨꯅ ꯌꯦꯡꯕꯤꯌꯨꯀꯣ. ꯈꯖꯤꯛ ꯈꯖꯤꯛ ꯎꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯑꯦ. ꯏꯆꯟꯒꯤ ꯃꯤꯠ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ. ꯏꯆꯟꯕꯨ ꯁꯨꯝ ꯃꯝꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯇꯥꯇꯣꯜ ꯅꯪ ꯇꯥꯆꯧ ꯅꯪꯒꯤ ꯇꯌꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯟꯒꯤ ꯃꯤꯠ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤꯗ. ꯅꯤꯡꯊꯦꯝ ꯇꯣꯝꯕꯥ ꯇꯥꯆꯧ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ. ꯇꯥꯆꯧꯅꯦ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨꯒꯦ. ꯑꯗꯨꯒꯅꯦ ꯆꯥꯛꯇꯨꯗꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣꯃ ꯆꯥꯛ ꯊꯣꯡꯉꯝꯃꯣ. ꯇꯥꯆꯧ ꯉꯥ ꯂꯩꯔꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯆꯠꯂꯨ ꯆꯠꯂꯨ. ꯇꯣꯝꯕꯥ ꯆꯥꯛꯇꯤ ꯅꯪ ꯊꯣꯡꯉꯣ. ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯑꯩ ꯁꯦꯝꯃꯒꯦꯀꯣ. ꯍꯣꯏ ꯇꯌꯥꯏ. ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯊꯣꯡꯇꯣꯛꯎꯔꯣ. ꯍꯣꯏ ꯏꯃꯥ. ꯍꯣꯏ ꯏꯃꯥ. ꯇꯌꯥꯏ ꯂꯥꯛꯑꯣ. ꯌꯥꯏꯃ ꯃꯥ. ꯅꯄꯣꯠ ꯅꯆꯩꯗꯤ ꯁꯨꯔꯕ꯭ꯔꯥ? ꯁꯨꯔꯦ. ꯑꯗꯨꯗꯤ ꯏꯆꯥꯅꯅꯦ ꯋꯥꯗꯅꯕꯅꯦ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯒꯤ ꯄꯥꯡꯒꯜ ꯍꯦꯟꯅꯕꯅꯦ ꯃꯄꯨꯗ ꯈꯨꯔꯝꯃꯨ. ꯍꯣꯏ ꯏꯃꯥ. ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯌꯥꯔꯦ ꯌꯥꯔꯦ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅꯅꯦ ꯅꯥꯗꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯗꯤ. ꯅꯔꯥꯏꯕꯛ ꯐꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯎꯀꯣ. ꯁꯦ ꯅꯌꯥꯝ ꯈꯨꯔꯝꯃꯨ. ꯇꯥꯆꯧ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨꯁꯦ. ꯏꯅꯥꯎꯁꯤꯗꯤꯅꯦ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯍꯣꯏ ꯑꯣꯏꯌꯨ. ꯇꯥꯆꯧ. ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯗꯤ? ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏ. ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ. ꯇꯥꯆꯧ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ. ꯆꯠꯂꯨ ꯆꯠꯂꯨ. ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯅꯤꯅꯦ. ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ? ꯀꯅꯥ ꯈꯪꯅꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯅꯥꯏꯕꯒꯨꯝ ꯅꯪꯁꯨ ꯍꯣꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯩ ꯋꯥꯅꯤ. ꯑꯍꯦꯟꯕ ꯄꯥꯝꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤꯗꯤ ꯅꯪ ꯂꯣꯏꯖꯔꯦ. ꯑꯍꯦꯟꯕꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ. ꯏꯁ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯏꯕꯨꯡꯉꯣ. ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤ. ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣꯕ? ꯂꯥꯛꯂꯤꯕ ꯇꯥꯡ 18 ꯖꯣꯏꯟ ꯇꯧ ꯍꯥꯏꯔꯕꯅꯤ. ꯑꯗꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ. ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯆꯥꯎꯁꯤꯅ. ꯆꯥꯔꯒꯨꯝꯁꯦ. ꯑꯗꯨꯏ ꯁꯔꯨꯛ ꯊꯦꯡꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯔꯣꯕ. ꯐꯔꯦꯅꯦ ꯆꯠꯂꯁꯤ.
ꯑꯆꯧꯕ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯀꯝꯗꯧꯈ꯭ꯔꯕ ꯏꯃꯥ ꯁꯦꯜ ꯈꯔ ꯄꯤꯗ꯭ꯔꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯏꯃꯥꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯦ ꯅꯪꯅ ꯅꯅꯥꯎ ꯑꯅꯤꯒꯤ ꯍꯥꯟꯅ ꯑꯣꯏꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ ꯏꯃꯥ ꯃꯁꯤꯗꯤ ꯃꯌꯥꯝꯕ ꯑꯃꯅ ꯃꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯃꯗꯨ ꯈꯛꯇꯅꯦ ꯅꯆꯥꯅ ꯂꯧꯖꯕ ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯥꯏꯊꯤꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯋꯥꯔꯧꯈꯤꯒꯗꯕꯗꯣ ꯅꯆꯥ ꯈꯪꯉꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯇꯤꯛ ꯆꯥꯔꯦ ꯑꯩꯒꯤꯁꯨ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯏꯃꯥ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯏꯃꯥ ꯃꯇꯝꯁꯦ ꯊꯦꯡꯉꯝꯃꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯥ ꯇꯥꯆꯧ ꯅꯪ ꯊꯕꯛ ꯆꯠꯇꯣꯔꯕꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯦ ꯇꯥꯆꯧ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯅ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯂꯥꯝꯃꯒꯅ ꯍꯣꯇꯦꯜꯗꯒꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯣꯏ ꯆꯥꯔꯒꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯣ ꯑꯗꯨ ꯊꯦꯡꯈ꯭ꯔꯦ ꯇꯥꯆꯧ ꯆꯠꯂꯨꯈꯤꯒꯦ ꯑꯆꯧꯕ ꯗꯥꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯃꯇꯝꯕꯨꯗꯤ ꯈꯔ ꯁꯥꯡꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯗꯤ ꯐꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯀꯨꯏꯊꯔꯛꯑꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯧ ꯁꯔꯨꯛ ꯂꯩꯔꯤꯕ ꯂꯧ ꯈꯔꯁꯤ ꯌꯣꯟꯊꯣꯛꯑꯁꯤꯔꯥ ꯏꯃꯥ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯤꯁꯤ ꯑꯩ ꯇꯣꯝꯕꯗꯁꯨ ꯂꯣꯟ ꯂꯧꯅꯕ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯀꯦ ꯍꯣꯏ ꯍꯣꯏ ꯌꯥꯗ꯭ꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯥ ꯇꯥꯆꯧ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯇꯥꯆꯧ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯕꯦꯝꯃꯒꯤ ꯃꯤꯠꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯦ ꯑꯗꯣ ꯇꯌꯥꯏ ꯊꯣꯛꯂꯛꯑꯒ ꯇꯧꯔꯁꯤ ꯁꯦꯜꯗꯨꯕꯨꯗꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦꯗ ꯑꯗꯨꯗ ꯅꯣꯃꯤꯅꯤ ꯑꯣꯏꯒꯗꯕꯗꯣ ꯇꯌꯥꯏ ꯇꯧꯍꯜꯂꯁꯦ ꯇꯌꯥꯏꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯁꯨ ꯇꯧꯔꯕꯅꯤꯅ ꯁꯦꯜꯗꯨ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯂꯧꯕ ꯌꯥꯅꯤꯗ ꯑꯗꯨꯗꯤ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨꯀꯣ ꯎꯝ ꯑꯆꯧꯕ ꯇꯣꯝꯕ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯒꯁꯨ ꯇꯥꯟꯅꯔꯦ ꯅꯤꯡꯊꯦꯝ ꯊꯣꯔꯒ ꯇꯧꯔꯁꯤ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯅꯦ ꯐꯅꯕ ꯁꯤꯜꯂꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯏꯪꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯥ ꯇꯥꯆꯧ ꯂꯥꯎ ꯆꯥꯔꯁꯤ ꯇꯥꯆꯧ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯩꯗꯧꯉꯩ ꯌꯦꯡꯕꯤꯗꯣꯏꯅꯣ ꯑꯩ ꯇꯥꯆꯧ ꯈꯣꯏꯕꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯕꯦꯝꯃ ꯏꯆꯟꯒꯤ ꯃꯤꯠ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤꯌꯦ ꯅꯪ ꯇꯌꯥꯏ ꯁꯨꯊꯣꯔꯅꯤ ꯑꯗꯨꯒ ꯏꯆꯟꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯗꯕꯅꯤ ꯇꯥꯆꯧ ꯇꯥꯆꯧ ꯈꯣꯏ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ ꯑꯗꯨꯕꯨ ꯅꯆꯜꯅ ꯄꯥꯝꯖꯕꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯇꯪ ꯎꯅꯤꯡꯉꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯕ ꯐꯪꯂꯗꯤ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯕꯦꯝꯃ ꯍꯥꯏꯍꯩꯗꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯆꯜꯕꯨ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ ꯑꯆꯧꯕ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯂꯥꯏꯖꯥ
ꯅꯪꯁꯤ ꯁꯣꯏ ꯂꯧꯕ ꯋꯥꯟꯊꯩ ꯉꯥꯡꯉꯗꯅ ꯀꯨꯏꯊꯔ ꯐꯗꯧ ꯃꯥꯟꯗꯦ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯦ ꯈꯪꯗꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯑꯒꯅ ꯆꯦꯜꯂꯨ ꯊꯣꯛꯇ꯭ꯔꯒꯅ ꯃꯤꯒꯤ ꯑꯣꯏꯒꯦ ꯊꯥꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯀꯩꯗꯧꯕꯩ ꯃꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯁꯦ ꯂꯥꯛꯑꯣ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯦꯕ ꯀꯨꯏꯊꯔ ꯐꯗꯧ ꯃꯥꯟꯗꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣꯃꯦ ꯀꯅꯥꯅꯣꯅꯦ ꯀꯧꯔꯤꯁꯤꯕꯣ ꯇꯣꯝꯕꯗꯨꯕꯨ ꯊꯕꯛꯀ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯥ ꯃꯥ ꯌꯥꯏꯃ ꯇꯥꯆꯧ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ ꯏꯃꯥ ꯏꯃꯥꯎ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯩꯃꯥ ꯌꯥꯏꯃ ꯅꯨꯡꯗꯥꯡꯁꯤꯗ ꯍꯜꯂꯛꯀꯅꯤꯁꯨ ꯍꯥꯏꯗ ꯍꯜꯂꯛꯑꯣꯏꯁꯨ ꯍꯥꯏꯗ ꯏꯕꯦꯝꯃꯁꯤꯅ ꯀꯅꯥ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯦ ꯏꯃꯥ ꯏꯃꯥ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯄꯨꯁꯟꯕꯤꯌꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯃꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯏꯃꯥꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯦ ꯂꯥꯏꯖꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ 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 ꯑꯗꯨ ꯀꯨꯈꯨꯝꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅ ꯋꯥꯔꯤꯅ ꯍꯧꯔꯅꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤ ꯑꯂꯤ ꯆꯦꯟꯂꯤ ꯍꯥꯏꯗꯅ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯒ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯍꯣꯏ, ꯆꯪꯉꯁꯤ ꯍꯣꯏ. ꯏꯃꯥ ꯑꯗꯨꯅ ꯐꯔꯅꯤ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯃꯧ ꯅꯨꯄꯤ ꯑꯅꯤ ꯂꯩꯕꯗꯨꯅ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ ꯍꯧꯗꯤ ꯍꯧꯒꯠꯂꯛꯇꯅ ꯀꯔꯝꯍꯥꯏꯅ ꯊꯥꯍꯟꯗꯣꯏꯅꯣ ꯃꯈꯣꯏꯅ ꯍꯧꯒꯠꯄ ꯉꯥꯏꯔꯗꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯗꯨꯛ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯇꯥꯔꯒ ꯃꯤꯅ ꯌꯥꯍꯧ ꯉꯟꯕꯒꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯂꯩꯁꯅꯥ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯒꯠꯄꯒꯤ ꯇꯤꯡꯂꯦꯡ ꯇꯤꯡꯊꯣꯏꯁꯦ ꯎꯗ꯭ꯔ ꯇꯌꯥꯏ ꯅꯪꯕꯣ ꯅꯪ ꯁꯤꯗꯤ ꯃꯈꯥꯗ ꯅꯣꯏꯒꯤ ꯃꯔꯝꯗꯅꯦ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯌꯥꯝꯅ ꯉꯥꯡꯍꯧꯕꯅꯤ ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯖꯁꯅꯨ ꯀꯩꯅꯣ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯂꯥꯏꯖꯕꯨ ꯍꯧꯒꯠꯈ꯭ꯔꯕꯣ ꯃꯗꯨꯃꯁꯨꯅꯦ ꯍꯧꯒꯠꯂꯟꯈꯤꯔꯣꯏ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯦ ꯆꯠꯂꯣ ꯀꯩꯀꯩꯅꯣ ꯈꯔ ꯂꯣꯏꯁꯜꯂꯨꯁꯨ ꯆꯠꯂꯣ ꯑꯁ ꯇꯜꯂꯤꯍꯦ ꯇꯌꯥꯏꯁꯤꯗꯤ ꯃꯁꯤꯗꯤꯕ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯅꯃꯧ ꯑꯅꯤ ꯁꯤ ꯇꯧꯍꯜꯂꯨ ꯅꯆꯥꯅꯦ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯕ ꯄꯥꯝꯗꯦ ꯑꯗꯣ ꯅꯪꯅ ꯉꯟꯇꯥꯟ ꯊꯣꯛꯂꯛꯏꯁꯤꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯆꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯅꯤꯡꯊꯦꯝꯒ ꯇꯣꯝꯕꯒꯗꯣ ꯈꯔ ꯉꯥꯡꯉꯨ ꯃꯧ ꯑꯅꯤꯗꯣ ꯌꯥꯍꯧ ꯌꯥꯝ ꯊꯦꯡꯃꯜꯂꯦꯅ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯑꯥꯏ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯅꯤꯁꯦ ꯂꯥꯏꯖꯥ ꯍꯧꯒꯠꯂꯣ ꯁꯤ ꯍꯧꯒꯠꯂꯣ ꯃꯇꯝꯁꯤ ꯊꯦꯡꯉꯦꯕ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯔꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣꯗ ꯑꯁ ꯇꯥꯃꯣ
ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯆꯠꯂꯣꯕ ꯍꯩꯃꯥ ꯃꯇꯝꯁꯤ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯣꯕ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯑꯁ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯆꯠꯂꯣꯆꯣ ꯃꯇꯝ ꯍꯥꯞꯅꯁꯤꯗꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯩꯌꯣ ꯑꯁ ꯌꯥꯏꯃ ꯅꯆꯟꯅꯨꯄꯤꯒꯤ ꯂꯥꯌꯦꯡꯕꯁꯤ ꯀꯝꯗꯧꯁꯤ ꯍꯥꯏꯕ? ꯏꯃꯥ, ꯑꯩꯁꯨ ꯋꯥꯗꯣ ꯍꯧꯗꯣꯛꯀꯦ ꯇꯧꯔꯝꯕꯅꯦ. ꯑꯗ ꯄꯦꯁꯤꯅ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯕꯁꯤꯗ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯏꯃꯥ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯇꯣꯝꯕꯒ ꯇꯥꯟꯅꯔꯒ ꯂꯣꯜꯂ ꯀꯔꯤꯅꯣ ꯂꯧꯔꯁꯤꯗꯅ. ꯏꯃꯥ, ꯁꯦꯟꯗꯣ ꯑꯉꯥꯡ ꯅꯠꯇꯤꯌꯦ. ꯂꯥꯛ ꯀꯨꯟꯅꯦ ꯆꯪꯗꯣꯏꯁꯦ. ꯊꯕꯛ ꯇꯧꯕꯁꯨ ꯊꯥ ꯑꯃꯅꯤꯗ ꯉꯥꯏꯔꯤ. ꯃꯗꯨ ꯋꯥꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯏꯃꯥ. ꯍꯥꯏ, ꯂꯣꯟꯗꯨꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯊꯥꯒꯤ ꯆꯍꯤꯒꯤ ꯁꯤꯡꯉꯁꯨ ꯌꯥꯏꯗꯅ. ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ. ꯑꯩꯈꯣꯏ ꯇꯣꯝꯕꯅꯅꯦ ꯄꯦ ꯌꯥꯝꯃꯦ ꯍꯥꯏꯖꯕꯩ ꯋꯥꯅꯦ. ꯃꯥꯅ ꯍꯦꯟꯅ ꯀꯩꯁꯨ ꯄꯨꯊꯣꯛ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯨꯅꯦ ꯊꯕꯛꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯂ ꯂꯩ. ꯁꯦꯟ ꯍꯥꯏꯔꯦ ꯑꯝꯇ ꯄꯨꯁꯜꯂꯛꯄ ꯅꯠꯇꯦ. ꯍꯩ, ꯅꯌꯥꯝꯕꯁꯤꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯈꯤꯗꯨꯗꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯇꯥꯆꯧ ꯋꯥꯕꯨ ꯏꯃꯥ. ꯏꯃꯥ, ꯑꯩ ꯊꯕꯛ ꯊꯦꯡꯉꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯂ ꯀꯩꯅꯣ ꯁꯥꯟꯅꯔꯁꯦ ꯏꯃꯥ. ꯑꯩ ꯆꯠꯂꯒꯦ ꯏꯃꯥ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯏꯅꯥꯎ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅ. ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯑꯗꯨꯕꯨꯔꯣ? ꯏꯆꯦꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯀꯛꯅꯤꯡꯉꯥꯏ ꯀꯩꯝꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯅꯤ. ꯁꯦꯡꯇ꯭ꯔꯤꯛ ꯍꯦꯛ ꯁꯦꯡꯉꯕꯅꯤ. ꯑꯣ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤꯁꯤꯗꯤ ꯃꯋꯥ ꯂꯧꯕ ꯌꯥꯔꯝꯗ꯭ꯔꯦꯅ. ꯍꯣ, ꯌꯥꯗ꯭ꯔꯕꯅꯦ ꯌꯥꯗ꯭ꯔꯕ. ꯑꯩꯈꯣꯏꯅꯅꯦ ꯍꯅꯨꯕꯤꯁꯦ ꯂꯩꯕꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯗ꯭ꯔꯕꯅꯤ. ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ. ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯌꯥꯝ ꯈꯪꯉꯒꯅꯦ ꯅꯣꯏ ꯇꯥꯆꯧꯗ ꯍꯪꯉꯨ. ꯀꯩꯅꯣ ꯅꯪ ꯇꯥꯆꯧꯒ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯗꯨꯅ? ꯇꯥꯆꯧꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯇꯥꯃꯣ, ꯉꯁꯤꯗꯤ ꯁꯦꯡꯅ ꯈꯨꯝꯃꯨ. ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯑꯌꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯃꯤꯟꯅꯕ꯭ꯔꯥ? ꯂꯥꯏꯖꯥ, ꯀꯩꯅꯣ ꯍꯥꯏꯗꯣ? ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛꯁꯨꯅ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯀꯅꯨ. ꯍꯣ, ꯈꯪꯖꯔꯦ ꯌꯥꯖꯔꯦ. ꯑꯩꯉꯣꯟꯗꯒꯤ ꯅꯈꯣꯏ ꯇꯥꯆꯧꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯋꯥ ꯇꯥꯔꯣꯏꯗꯕ ꯑꯣꯏꯗꯤꯅꯦ ꯑꯩ ꯏꯄꯥꯅ ꯊꯤꯜꯂꯣ ꯍꯥꯏꯁꯤꯅꯤ. ꯏꯄꯥꯅ ꯊꯤꯜꯂꯣꯕ ꯑꯩ. ꯁꯦꯕ, ꯑꯝꯇ ꯇꯞꯊꯧꯕ. ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯎꯕ. ꯈꯪꯗꯦ. ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯃꯥꯡ ꯊꯜꯂꯦ ꯉꯥꯡ, ꯇꯨꯡ ꯊꯜꯂꯦ ꯑꯃꯨꯛ ꯉꯥꯡ. ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯍꯣꯏ ꯕꯦꯝꯃ, ꯅꯔꯦꯟ ꯌꯥꯝ ꯇꯜꯂꯤ. ꯑꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯝꯅꯤ. ꯅꯨꯄꯥ, ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯣꯔꯥ? ꯁꯥꯎꯔꯛꯀꯅꯨ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯕ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ? ꯁꯦ ꯍꯥꯏꯌꯣꯕ. ꯑꯁ, ꯍꯣꯏꯅꯦ, ꯏꯜꯂꯒꯦꯕ. ꯑꯗꯨ ꯍꯥꯏꯔꯛꯑꯣꯅꯦ. ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯂꯥꯌꯦꯡꯕꯒꯤ ꯂꯣꯟ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯁꯦꯜꯗꯣ ꯄꯤꯕ ꯌꯥꯔꯣꯏꯀꯣ? ꯑꯗꯨ ꯌꯥꯔꯣꯏ. ꯊꯕꯥꯁꯨ ꯃꯕꯨꯡ ꯑꯩꯈꯣꯏꯕꯨ ꯌꯦꯡꯅꯤꯡꯅ ꯋꯥꯖꯔꯕꯅꯤ. ꯑꯩꯅꯁꯨ ꯌꯦꯡꯅꯤ ꯍꯥꯏꯗꯣꯛꯈ꯭ರೆ. ꯇꯌꯥꯏꯒꯤ ꯋꯥ ꯑꯝꯇ ꯇꯥꯒꯦꯅ ꯉꯥꯏꯔꯤꯅꯤ. ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ. ꯅꯪ ꯄꯪꯒꯅꯨ ꯍꯥꯏꯕꯅꯦ. ꯂꯣꯟꯗ ꯂꯧꯔꯒ ꯁꯤꯡꯗꯣꯏꯁꯦ ꯅꯪ ꯑꯩꯇꯅꯦ. ꯅꯪ ꯈꯛꯇꯅꯦ ꯍꯥꯏꯕ ꯋꯥꯗꯣꯏꯁꯦ. ꯏꯆꯦꯅꯅꯦ ꯏꯇꯩꯌꯥꯏꯝꯇꯅꯦ ꯁꯥꯏꯟꯗꯣ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯁꯥꯏꯟꯗꯣ ꯇꯧꯔꯁꯨꯅꯦ ꯁꯦꯜꯗꯣ ꯊꯤꯡꯉꯣꯏ ꯍꯥꯏꯕꯅꯤ. ꯏꯕꯥꯅꯤꯒꯤ ꯇꯨꯡꯒꯤ ꯈꯔꯁꯨ ꯈꯜꯂꯨꯒꯗꯧꯔꯒꯦ ꯅꯪꯕꯣ. ꯃꯣꯏꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯈ꯭ꯔꯕ? ꯇꯥꯆꯧꯗꯤ ꯀꯩ ꯍꯥꯏ? ꯏꯇꯩꯗꯤ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤꯒꯦ? ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯥꯡꯅꯕ ꯁꯤꯜꯂꯤꯅꯦ. ꯑꯣ. ꯅꯨꯄꯥ, ꯅꯪ ꯄꯪꯒꯅꯨꯀꯣ. ꯄꯪꯒꯅꯨ ꯍꯥꯏꯁꯤꯅꯤ.
이사사, 나찬누피 타바기 라이앵버시부 까마인 떡시기야. 이마, 루홍버스 꾸이드리. ꯊꯥ ꯑꯃꯅꯤꯇ ꯉꯥꯏ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯨ ꯊꯪꯅ ꯍꯣꯡꯕꯅꯤꯅ ꯁꯦꯟꯁꯨ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯂꯣꯟꯗꯨ ꯑꯣꯏꯅ ꯂꯧꯔꯁꯤꯗꯅ. ꯑꯁ 이마 ꯂꯣꯟꯒꯤ ꯋꯥꯐꯝꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯐꯪꯉꯤꯕ ꯁꯦꯟꯗꯥꯁꯤꯒ ꯑꯩꯈꯣꯏꯃꯨꯛ ꯋꯥꯍꯧꯅꯤ ꯅꯤꯡꯊꯦꯝ ꯇꯣꯝꯕ ꯇꯥꯆꯧꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯦ ꯐꯪꯗ꯭ꯔꯦ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯏꯆꯟ ꯊꯕꯥꯅ ꯃꯕꯨꯡ ꯈꯣꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈ꯭ꯔꯅꯤ. ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ. ꯏꯃꯥ ꯄꯨꯛꯅꯤꯡ ꯑꯣꯏꯖꯔꯝꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ. ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ. ꯇꯥꯆꯧ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯂꯩꯇꯦꯗ ꯍꯣꯏ ꯇꯌꯥꯏꯒ खायसिꯟꯅꯔꯒ ꯂꯥꯛ 5ꯒꯨꯝꯕꯗꯤ ꯂꯩꯒꯗ꯭ꯔꯥ? ꯀꯩꯅꯣꯗꯨ ꯇꯨꯝꯕ ꯂꯥꯛ 5 ꯀꯥꯏꯅ ꯍꯣ ꯂꯥꯛꯇꯤ ꯂꯥꯏꯔꯗꯅꯦ ꯂꯤꯁꯤꯡꯕꯨ ꯄꯥꯏꯗ꯭ꯔꯦ. ꯀꯩꯅꯣꯗ ꯏꯆꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯗꯕꯒ ꯁꯥꯔꯗꯅ ꯏꯆꯦꯒꯤ ꯃꯔꯝꯗ ꯄꯥꯎ ꯌꯥꯝ ꯇꯥꯏ. ꯅꯪꯗꯤ ꯀꯩ ꯄꯥꯎ ꯇꯥꯔꯤꯕ? ꯇꯥꯏ ꯂꯣꯟꯅ ꯖ꯭ꯋꯦꯂꯔꯤꯗ ꯆꯠꯂꯒꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯏ ꯍꯥꯏꯕ ꯇꯥꯏ. ꯍꯣ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯏꯔꯜꯅ ꯁꯥꯖꯕ ꯀꯅꯥꯝꯇꯒꯤ ꯃꯔꯜ ꯌꯥꯎꯗꯤꯌꯦ. ꯏꯁꯅꯥ ꯂꯥꯏꯖꯥ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯅꯤꯡꯊꯦꯝ ꯇꯣꯝꯕ ꯅꯣꯏ ꯇꯁꯦꯡꯅ ꯁꯦꯟꯁꯤ ꯂꯩꯇ꯭ꯔꯦꯀꯣ? ꯇꯥꯆꯧ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯗꯣ ꯁꯨꯕ ꯉꯝꯂꯦ ꯐꯔꯦ ꯍꯥꯏꯖꯕꯅꯤ. ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯍꯧꯔꯤꯕ ꯂꯧꯄꯔꯤꯁꯦ ꯌꯣꯟꯕ ꯇꯥꯔꯦ. ꯇꯥꯆꯧ ꯃꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯂꯩꯔꯤꯕ ꯂꯧꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯇꯪ ꯇꯥꯕ ꯑꯃꯁꯨ ꯈꯪꯗ꯭ꯔꯤ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ. ꯀꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯣ? ꯏꯇꯩꯍꯟꯒꯤ ꯁꯔꯨꯛꯇꯤ ꯐꯪꯕ ꯌꯥꯔꯣꯏ. ꯏꯇꯩꯍꯟꯁꯤꯕꯨ ꯌꯨꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦꯕ? ꯂꯥꯏꯖꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯍꯥ? ꯇꯥꯆꯧ ꯂꯥꯏꯖꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯇꯥꯆꯧ ꯐꯤꯡꯒꯠꯄꯤꯔꯤꯗꯨꯕꯣ? 이때이 와싱지 따나봐 이때이네 실리 너트로 그이 가나다게 이마 수둥아이 핵복 마자기디 개슈칸데 뚱다 코나 와호가다부도 우비디네 우니 우로 슈캉다바 셀 띵나바 호이네 파레 아이니 칼시네 아데이디 유모무 반크라니 아주주 셀 쨍가다리바 아이기 와디 미땅비오이나 좀 레지사나 레이스나, ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯨꯛꯀ ꯍꯥꯏꯈꯣꯅꯦ. ꯏꯃꯥ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯏꯆꯟꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ. ꯑꯗ ꯁꯦꯟꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯖꯕꯅꯤ. ꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦ. ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯥ. ꯅꯆꯥꯕꯨ ꯃꯤꯇꯥꯡꯕꯤ ꯑꯃꯒꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯗꯕꯩ ꯁꯔꯨꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯆꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯨꯔꯦ ꯏꯃꯥ. ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯝꯖꯈ꯭ꯔꯁꯅꯨ ꯏꯃꯥ. ꯍꯥꯏ ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯅꯕꯨꯡꯁꯤꯡꯅ ꯌꯦꯡꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯌꯥꯏꯃ, ꯑꯇꯣꯝꯕ. ꯑꯩꯁꯤ ꯀꯅꯥꯅꯣ? ꯑꯩꯁꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯁꯦꯡꯕ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯦꯠꯅꯕ ꯊꯝꯂꯤꯕ? ꯑꯆꯧꯕ, 이마, ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝꯅ ꯋꯥꯏ. ꯈꯜꯂꯨꯗꯕ ꯅꯤꯡꯂꯨꯗꯕ ꯃꯪꯂꯥꯟ ꯑꯃꯅ ꯅꯆꯥꯒꯤ ꯊꯝꯃꯣꯏꯁꯦ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ. ꯍꯥꯏꯌꯣ ꯏꯃꯥ, ꯑꯁꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ? ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯕꯨ ꯀꯅꯥꯅ 이마기 이자 ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯅꯪꯗꯤ 이마기 ꯑꯁꯦꯡꯕ ꯀꯣꯍꯜꯂꯥꯏꯍꯟꯅꯦ. 이마, ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯆꯥꯒꯤ ꯁꯛꯇꯝꯁꯨ ꯁꯥꯐꯣꯡꯂꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥ ꯀꯅꯥꯅ ꯇꯥꯒꯅꯤ? ꯂꯥꯏꯁꯪꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯏ ꯇꯤꯟꯅꯗꯕ ꯑꯩꯅ ꯂꯩꯕꯁꯦ ꯅꯆꯥꯒꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯏꯃꯥ. 이마기 ꯑꯆꯧꯕ, ꯋꯥꯍꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ. ꯏꯆꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯉꯝꯂꯣꯏ. 이마,
ꯍꯩꯃꯥ ꯇꯌꯥꯏ ꯍꯜꯂꯛꯑꯝꯃꯦꯗꯅ ꯇꯦꯕꯜꯗ ꯂꯩꯗꯣ ꯁꯦꯟꯅꯦ ꯍꯥ ꯐꯖꯅ ꯊꯝꯖꯜꯂꯨ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯀꯗꯥꯏꯗꯩꯅꯣ ꯁꯤꯕꯣ ꯃꯔꯝꯗꯣ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯁꯅꯥ ꯁꯥꯒꯦꯔꯥ ꯂꯤꯛ ꯁꯥꯒꯦꯔꯥ ꯅꯅꯤꯡ ꯇꯧꯔꯣ ꯏꯕꯦꯝꯃ ꯃꯣꯏ ꯇꯌꯥꯏꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯈꯪꯉꯤꯕꯣꯏꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯍꯥꯟꯗꯩ ꯁꯥꯒꯦ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯂꯤꯛꯇꯣ ꯁꯥꯕ ꯌꯥꯔꯅꯤꯕꯣ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯍꯣꯔꯦꯟ ꯆꯤꯀꯟ ꯑꯣꯏꯅ ꯇꯧꯁꯤꯀꯣ ꯅꯪꯅ ꯄꯥꯝꯕ ꯆꯤꯀꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯤ ꯁꯦ ꯁꯦꯜꯅꯤ ꯂꯥꯛ 5ꯅꯤ ꯐꯖꯅ ꯎꯄꯨ ꯊꯝꯖꯜꯂꯨ ꯍꯥ ꯀꯩꯒꯤ ꯁꯦꯜꯅꯣ ꯁꯤꯕꯣ ꯂꯣꯟ ꯑꯃ ꯄꯤꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯅꯤ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕꯁꯤ ꯈꯔ ꯂꯧꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏꯗꯣꯔꯤꯅꯦ ꯈꯔ ꯂꯩꯔꯗꯤ ꯏꯆꯥꯃꯨꯛ ꯂꯩꯔꯅꯤ ꯇꯨꯡꯁꯤꯜꯍꯧꯗꯕ ꯌꯥꯗꯦꯅꯦ ꯏꯆꯥ ꯀꯥꯏꯅ ꯋꯥꯠꯂꯤ ꯁꯦꯜ ꯇꯨꯡꯁꯟꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯏꯆꯥꯒ ꯁꯦꯝꯕ ꯌꯥꯈꯤꯔꯣꯏꯀꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯨꯡꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨ ꯂꯥꯏꯖꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯇꯣꯉꯥꯟꯗꯤ ꯆꯥꯔꯦ ꯍꯥꯏꯕꯨ ꯏꯕꯦꯝꯃ ꯂꯥꯌꯦꯡꯕꯩ ꯁꯦꯜꯁꯦ ꯈꯔꯗ ꯑꯣꯏꯁꯨ ꯄꯨꯊꯣꯛꯁꯦꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯁꯤꯗꯒꯤꯅꯦ ꯄꯣꯛꯃꯤꯟꯅꯗꯕ ꯃꯕꯨꯡꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯒ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯂꯩꯔꯁꯦꯕ ꯅꯨꯄꯥ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯒꯦꯗꯣ ꯁꯥꯎꯔꯛꯀꯅꯨ ꯅꯪꯅ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩ ꯀꯩꯁꯨꯝꯇ ꯍꯥꯏꯖꯔꯣꯏ ꯑꯗꯨꯗꯤ ꯆꯠꯂꯣ ꯂꯩꯔꯨꯔꯣꯕ ꯀꯩꯅꯣ ꯂꯩꯗꯣꯏꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕꯣ ꯅꯪꯕꯣ ꯑꯣ ꯍꯣꯏ ꯑꯩ ꯆꯠꯂꯦ ꯐꯖꯅ ꯊꯝꯖꯜꯂꯨ ꯃꯥ 이비에만 ꯀꯩꯗꯧꯔꯒꯦ ꯃꯥ ꯑꯩ ꯍꯤꯗꯥꯛꯇꯣ ꯂꯣꯏꯈ꯭ꯔꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ 이마ꯗꯤꯅꯦ ꯍꯧꯖꯤꯛ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯇꯥꯆꯧꯗꯅꯦ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯇꯌꯥꯏꯒ ꯇꯥꯇꯣꯟꯒꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ 이비에마 ꯈꯜꯂꯝꯃꯣꯏꯗ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗ ꯆꯠꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯏꯃꯥ ꯕꯦꯝꯃ ꯁꯦ ꯇꯥꯆꯧꯅꯅꯦ ꯅꯪꯒꯤ ꯍꯤꯗꯥꯛ ꯂꯩꯔꯛꯄꯅꯤ ꯁꯦ ꯇꯥꯆꯧ ꯅꯪꯗꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯊꯕꯥ ꯅꯪꯒꯤ ꯇꯥꯆꯧꯅ ꯌꯨꯝ ꯑꯁꯤꯒ ꯏ ꯃꯔꯤ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯃꯥꯅ ꯀꯔꯤ ꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯆꯧ ꯈꯪꯉꯤ ꯇꯥꯆꯧꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯏꯆꯜꯒꯤꯗꯃꯛꯇꯅꯤ ꯏꯃꯥꯒꯤꯗꯃꯛꯇꯅꯤ ꯑꯆꯧꯕ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯇꯥꯆꯧ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯊꯝꯗꯨ ꯁꯔꯨꯛ ꯏ ꯇꯤꯟꯅꯗ꯭ꯔꯕ ꯇꯥꯆꯧꯕꯨ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯍꯥꯏꯕꯗ ꯅꯆꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯅꯦ ꯍꯥꯏ ꯄꯪꯕꯤ ꯀꯔꯤꯒꯤ ꯀꯞꯄꯤꯕꯅꯣ ꯅꯪ ꯇꯥꯆꯧ ꯂꯩꯔꯤ ꯃꯈꯩꯗꯤ ꯏꯆꯟꯕꯨ ꯋꯥꯍꯜꯂꯣꯏꯌꯦ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ
ꯏꯅꯥꯎ ꯐꯤ ꯂꯧꯁꯜꯂꯤꯔꯥ? ꯍꯣꯏ ꯏꯆꯦ. ꯏꯆꯦꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯗꯨꯀꯥꯟ ꯆꯠꯂꯨꯕꯅꯦ. ꯑꯗꯨ ꯏꯅꯥꯎ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯍꯦꯛꯇ ꯍꯥꯏꯌꯣ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯄꯪꯕ ꯌꯥꯗ꯭ꯔꯕꯅꯤꯀꯣ. ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ. ꯏꯇꯩꯁꯦ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ, ꯁꯦꯜ ꯊꯣꯛꯄꯁꯨ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯊꯕꯥꯕꯨ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯧꯁꯤꯡꯁꯦ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯗꯣꯏꯁꯤ ꯀꯅꯥꯅꯣ? ꯅꯪ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒꯅꯦ, ꯏꯇꯩꯁꯦ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤꯀꯣ. ꯍꯣꯏ ꯏꯆꯦ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯆꯦ? ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯍꯦꯛꯇ ꯇꯧꯔꯛꯑꯒꯦ. ꯏꯆꯦꯅꯅꯦ ꯅꯥꯀꯟꯗꯒꯤ ꯕ꯭ꯂꯥ ꯕ꯭ꯂꯥ. ꯍꯣꯏ ꯍꯣꯏ. ꯑꯗꯨꯕꯨꯗꯤ ꯏꯆꯦꯅ ꯈꯪꯅ ꯇꯧꯔꯛꯑꯒꯦꯗ. ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯀꯨꯝꯃꯒꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯑꯆꯧꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ. ꯊꯕꯛꯁꯨ ꯃꯩ ꯑꯃꯇ ꯄꯥꯛꯇꯦ. ꯏꯆꯟꯒꯤꯁꯨ ꯃꯇꯝꯁꯦ ꯑꯁꯨꯝ ꯍꯧꯈꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯔꯤꯕ ꯂꯧ ꯑꯁꯤ ꯌꯣꯟꯊꯣꯛꯑꯁꯤꯔꯥ? ꯃꯥ, ꯂꯧꯗꯨ ꯌꯣꯟꯕꯗ ꯅꯤꯡꯊꯦꯝꯒ ꯇꯣꯝꯕꯒꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯁꯥꯎꯅꯤ? ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯕꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯈꯪꯗꯅꯕ ꯏꯃꯥ ꯁꯤꯟꯒꯦ. ꯏꯃꯥ, ꯅꯆꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ. ꯍꯣꯏ, ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯂꯧꯁꯤ ꯌꯣꯟꯅꯅꯕ ꯃꯤ ꯎꯅꯔꯨꯈꯤꯒꯦ. ꯅꯆꯟꯗꯣ ꯃꯊꯟꯗ ꯂꯩꯍꯧꯕꯅꯤ. ꯅꯪ ꯈꯔ ꯁꯦꯟꯅꯔꯝꯃꯨ. ꯍꯣꯏ ꯏꯃꯥ. ꯅꯤꯡꯊꯦꯝ, ꯑꯝꯇ ꯉꯥꯏꯈꯣ. ꯇꯥꯆꯧ, ꯑꯩ ꯊꯕꯛ ꯊꯦꯡꯉꯤ. ꯀꯩꯅꯣ ꯍꯥꯏꯅꯤꯡꯕꯗꯣ? ꯁꯠ ꯁꯠ ꯍꯥꯏꯕꯤꯔꯛꯑꯣ. ꯅꯤꯡꯊꯦꯝ, ꯇꯥꯆꯧ ꯈꯪꯉꯤ. ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯏ ꯍꯥꯏꯕ. ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯏꯆꯟꯒꯤ ꯈꯜꯂꯒ ꯂꯥꯌꯦꯡꯕꯁꯤ ꯃꯇꯦꯡ ꯈꯔꯗꯗꯤ ꯄꯥꯡꯉꯨꯗꯅ. ꯇꯥꯆꯧꯒꯤ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯉꯊꯥꯡ ꯑꯣꯜꯂꯕꯅꯤ. ꯇꯥꯆꯧ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯅꯥꯎ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ. ꯅꯤꯡꯊꯦꯝ. ꯇꯥꯆꯧꯕꯨ ꯈꯣꯡ ꯇꯦꯛꯄ꯭ꯔꯣ? ꯃꯤꯠ ꯇꯥꯡꯕ꯭ꯔꯣ? ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯌꯥꯏꯅ. ꯅꯅꯥꯎ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯇꯥꯆꯧ ꯌꯥꯝꯅꯕꯨꯗꯤ ꯋꯥꯔꯝꯃꯅꯤ. ꯃꯗꯣ ꯇꯥꯆꯧꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯇꯧꯕꯤꯕꯅ ꯎꯠꯄꯅꯤ. ꯇꯥꯆꯧꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇꯕꯃꯛꯁꯨ ꯅꯠꯇꯦ. ꯀꯩꯅꯣ ꯑꯐꯪꯕꯗꯤ ꯁꯨꯕ ꯌꯥꯕꯅꯤ ꯇꯥꯆꯧ. ꯅꯤꯡꯊꯦꯝ, ꯑꯗꯨꯗꯤ ꯍꯥꯏꯌꯨ. ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯥꯆꯧ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗꯤ ꯍꯥꯏꯈꯤꯗꯦ ꯇꯥꯆꯧ. ꯇꯥꯆꯧꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯩ ꯊꯦꯡꯉꯦ ꯇꯥꯆꯧ. ꯀꯦꯁ ꯈꯔꯁꯨ ꯂꯩꯍꯧꯏ. ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ. ꯅꯤꯡꯊꯦꯝ. ꯂꯥꯏꯖꯥ. ꯏꯆꯦ. ꯏꯆꯦꯕꯨ ꯊꯕꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯤꯗ. ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯂꯥꯛꯏꯅꯦ. ꯋꯥꯔꯤ ꯍꯥꯏꯔꯒꯅꯦ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ. ꯏꯆꯦ, ꯂꯧꯗꯣ ꯏꯃꯥꯅ ꯂꯣꯏꯅ ꯌꯣꯟꯈꯤꯗꯣꯔꯦ. ꯍꯥ? ꯃꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯑꯗꯨ ꯏꯆꯦ, ꯃꯇꯝꯁꯦ ꯊꯦꯡꯗꯗ꯭ꯔꯤꯉꯩꯗꯅꯦ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯔꯤ. 이마! 이마! 따모! 따모! 이나오, ꯀꯩꯗꯧꯅꯔꯒꯦ? ꯀꯩꯗꯧꯅꯔꯒꯦ? ꯅꯠꯇꯦ ꯂꯥꯏꯖꯥ. ꯏꯇꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯨ. ꯅꯪ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯏꯇꯩꯅ ꯆꯤꯡꯈꯠꯄꯤꯕ ꯈꯛꯇꯅꯤ. ꯅꯠꯇꯦ, ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯗ ꯏꯇꯩꯅ ꯌꯥꯈꯤꯕ꯭ꯔꯣ? ꯏꯇꯩꯅ ꯑꯩꯕꯨ ꯃꯥꯡꯍꯟꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯆꯧꯕ, ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ? ꯃꯥ, ꯑꯩ ꯏꯅꯥꯎꯅꯨꯄꯤꯗ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯇꯧꯏꯗꯨꯗꯤ. ꯅꯍꯥꯟꯁꯨ ꯑꯩꯅ ꯃꯊꯛꯇ ꯐꯤ ꯐꯧꯕ ꯀꯥꯕꯗ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯀꯣꯟꯒꯦ ꯇꯧꯏꯗꯨꯗꯤ. ꯑꯩ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯇꯥꯃꯣ ꯂꯥꯛꯑꯦꯅ ꯀꯨꯝꯒꯦ ꯇꯧꯕꯗ ꯏꯇꯩꯅ ꯑꯩꯕꯨ ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ.
ꯁꯦꯜꯁꯤꯅ ꯇꯥꯆꯧ ꯍꯥꯏꯅꯐꯥꯎ ꯀꯧꯅꯤꯡꯗꯦ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛ ꯏ ꯇꯤꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯇꯥꯛꯅꯔꯦꯅꯦ ꯇꯣꯝꯕ ꯌꯥꯔꯦ ꯅꯆꯤꯜꯗꯒꯤ ꯋꯥ ꯃꯐꯝ ꯈꯔ ꯇꯥꯔꯛꯀꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯃꯁꯥꯁꯨ ꯅꯠꯇꯅ ꯃꯁꯥ ꯁꯛꯅ ꯂꯥꯛꯀꯜꯂꯨꯕꯩꯅꯤ ꯏꯃꯥ ꯏꯇꯩꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯒꯗꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯃꯔꯣꯝꯗ ꯐꯔꯦꯅꯦ ꯏ ꯇꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯊꯕꯥꯗꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯅꯠꯇꯦ ꯅꯠꯇꯦ ꯂꯩꯁꯤꯅ ꯅꯇꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤ ꯈꯜꯂꯣꯏ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯨꯕ ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯠꯂꯣ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯥ ꯑꯩ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯑꯆꯧꯕ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯥ ꯇꯥꯆꯧ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯈꯪꯉꯦ ꯇꯥꯆꯧ ꯂꯥꯟꯗꯦ ꯍꯥꯏꯕ ꯍꯦ ꯅꯃꯤ ꯁꯨꯗꯕꯤ ꯅꯪꯅ ꯀꯩ ꯈꯪꯗꯣꯏꯅꯣ ꯌꯥꯔꯦ ꯅꯈꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯃꯥꯕꯨ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯅꯪ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ 이마, 이마. 마기 비마. 마. 마, 까이 잡히되노. 나야한발 레이트라바 윰세 나마 레이루베 까나드레 이콩나 보가 람비다 아둠 삿크라게 까이는 이마나 하비두보. 다소 두부 아코네 쌀로 하이버 주나때. 이마나 자는 집에 나트라바. 마, 이마지 가있을 때봐 카우두가 이마, 쌀게 하이버디. 나서 아코 애니기 러이콘 짭짜는 얘네 비라모. 야이마 나야한발 눅시드라바수 나마 아이부디 눅시바 야바네 시바다 부바 야라로이다바 란통 크라시다 나산 누비바우 눅시드레 나트라 마, 힝버시 셀성에 아두나 아코에게 하이범 강한비라모 이음세 다독두나 짭빠디 숭야야로이 까다이 카우두 피로 마, 아이기들 레이게라, 놈버기들 레이게라. 아빠마 품들 레요. 이마 코이 왔다나바. 나서 아코에나 신게니 미네 오르 퍼져디. 장비로 이마. 이마, 잘했어. 어쩌고 누시바 펑도 펑다. 이마. ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯃꯈꯣꯏꯅ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯃꯇꯝ ꯈꯔ ꯈꯥꯡꯈꯤꯁꯤ 이나마 정비로 ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯈꯣꯏ ꯇꯥꯆꯧꯅꯅꯦ ꯍꯟꯗꯛ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯔꯕ ꯑꯗꯨꯒꯤ ꯋꯥ ꯑꯃ ꯇꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯦ ꯑꯗꯨ ꯏꯅꯝꯃ ꯇꯥꯆꯧꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨꯕꯨ ꯇꯣꯛꯈ꯭ꯔꯕꯣ
ꯀꯨꯏꯔꯦꯗ ꯃꯤ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯇꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯅꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯦ ꯇꯣꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯦꯗ ꯊꯥꯗꯣꯛꯈꯤꯕ. ꯑꯗꯨꯕꯨ ꯏꯅꯝꯃꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯈꯣꯏ ꯇꯥꯆꯧꯗꯣ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯅ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯐꯪꯉꯤ. ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ. ꯑꯗꯨꯒꯤꯅꯦ ꯏꯅꯝꯃꯅ ꯏꯅꯥꯎꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯂꯥꯛꯏꯁꯦ. ꯑꯗꯨ ꯏꯅꯝꯃ, ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ. ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯕꯅꯤꯅ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯅꯤꯡꯕ. ꯏꯅꯝꯃ, ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ. ꯑꯗꯨꯗꯤ ꯇꯣꯝꯕꯒ ꯇꯥꯟꯅꯔꯒ ꯑꯆꯧꯕ ꯁꯦꯟꯊꯪ ꯑꯃ ꯂꯧꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ. ꯍꯣꯏ ꯏꯅꯝꯃ. ꯑꯗꯨ ꯏꯅꯝꯃ, ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ. ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ. ꯌꯥꯔꯅꯤꯗ, ꯂꯣꯜꯂꯨꯔꯅꯨ. ꯀꯣꯟꯅ ꯊꯛꯑꯁꯨ ꯌꯥꯕꯗꯨꯕꯨ. ꯏꯅꯝꯃꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ. ꯑꯁ, ꯂꯥꯛꯄꯗꯨꯅ ꯂꯥꯛꯄꯁꯤꯗ ꯆꯥ ꯊꯛꯑꯒ ꯍꯜꯂꯗꯤ ꯐꯗꯧꯕ. ꯏꯅꯝꯃꯁꯨꯅꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦ. ꯏꯅꯝꯃ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯥꯎꯗ ꯊꯤꯟꯗꯣꯛꯀꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯊꯕꯥ, ꯁꯦ, ꯁꯤꯃꯒꯁꯨ. 이나마, 피시수 야만ꯈ꯭ꯔꯦ. ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯔꯒꯦ. ꯀꯔꯤ? ꯐꯤ ꯌꯥꯝꯃꯤ ꯀꯥꯏꯅ ꯑꯅꯤꯈꯛꯁꯤꯕꯨ ꯂꯧꯈꯠꯄꯗꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯂꯧꯈꯠꯂꯤꯅꯦ ꯍꯥ? 이나마, ꯊꯕꯥ, ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤ. ꯁꯦ, ꯐꯠ ꯁꯨꯗꯣꯛꯎꯁꯦ. ꯍꯩꯃꯥ, 이ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯍꯧꯒꯠꯂꯨꯁꯤ. 이사ꯗ ꯀꯅꯥꯅ ꯐꯤꯁꯨ ꯍꯥꯏ? ꯏꯃꯥ, ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯏꯁꯦ ꯏꯅꯝꯃꯒꯤ ꯃꯔꯜꯂꯣ ꯅꯠꯇ꯭ꯔꯒ ꯇꯥꯇꯣꯟꯒꯤ ꯃꯔꯜꯂꯣ? ꯍꯥꯏ, ꯂꯥꯏꯖꯥ, ꯃꯧꯑꯇꯣꯝꯕꯤ. ꯏꯃꯥ, ꯀꯔꯤ ꯈꯨꯀꯧꯅꯣ? ꯅꯥꯒꯁꯤ ꯁꯦꯒꯥꯏꯒꯦ ꯇꯧꯋꯦ ꯃꯤ. ꯍꯩ, ꯅꯪ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯤ? ꯅꯆꯟꯁꯤꯅ ꯃꯤꯠ ꯎꯗꯦ ꯈꯪꯅ ꯐꯤ ꯁꯣꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯇꯧꯗ ꯌꯥꯔꯤꯕꯣ? ꯃꯤꯠ ꯎꯗ꯭ꯔꯁꯨ ꯃꯥꯔ ꯆꯥꯕꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗꯨꯗꯤ. ꯌꯥꯝꯕꯁꯨ ꯅꯠꯇꯕ ꯐꯤ ꯑꯃ ꯑꯅꯤꯈꯛꯁꯤꯕꯨ. ꯂꯥꯏꯖꯥ, ꯑꯣ, ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯕꯒꯤꯅꯤꯅꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ. ꯏꯃꯥ, ꯁꯤꯗꯤ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯥꯅ ꯇꯥꯕ. ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯂꯥꯏꯖꯥ, ꯇꯣꯝꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ. ꯂꯩꯋꯥ ꯄꯥꯏꯕ ꯅꯈꯣꯏꯅ ꯏꯆꯥꯁꯤꯡꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯅꯀꯣ. ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯦꯅꯦ. ꯑꯗꯨꯗꯤ ꯄꯣꯛꯂꯕꯗꯤ ꯁꯦꯝꯕ ꯇꯥꯕ, ꯋꯥꯕ ꯇꯥꯕ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯗꯣ. ꯂꯥꯏꯖꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ? ꯀꯩꯒꯤ ꯍꯦꯃꯟꯕꯅꯣ? ꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤꯖꯥꯅꯤ. ꯇꯣꯉꯥꯟ ꯆꯥꯎꯅ ꯑꯃꯨꯛ ꯏꯟꯊꯣꯛꯄꯤꯔꯦ. ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯞꯆꯒꯦꯌꯦ. ꯉꯝꯗ꯭ꯔꯦ, ꯏꯆꯦꯅ ꯑꯃꯨꯛ ꯊꯥꯛꯄꯤꯔꯣ. ꯂꯥꯏꯖꯥ, ꯅꯪꯁꯦ ꯑꯩꯅ ꯐꯅ ꯈꯟꯕꯅꯤ. ꯑꯗꯨꯒ ꯅꯪ ꯅꯕꯨꯛꯁꯦ ꯑꯗꯨꯛ ꯄꯤꯛꯄ. ꯅꯪꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯃꯥꯒ ꯊꯕꯥꯒꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨ. ꯍꯣ, ꯇꯝꯍꯜꯂꯣ. ꯀꯌꯥꯝ ꯀꯨꯏꯅ ꯇꯝꯍꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ. ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯦ. ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯃꯧ ꯂꯩꯁꯤꯗꯤ. ꯏꯃꯥꯒ ꯊꯕꯥꯒꯗꯤ ꯅꯃꯧꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯁꯤ. ꯗꯌꯥꯏ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯑꯩ ꯉꯁꯤꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ. ꯑꯗꯣ ꯏꯃꯥꯒ ꯊꯕꯥꯒꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ? ꯆꯥꯈ꯭ꯔꯕꯅꯤ. ꯑꯗꯨ ꯗꯌꯥꯏ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯔꯦ? ꯇꯥꯆꯧꯁꯨ ꯆꯠꯈ꯭ꯔꯦ. ꯂꯥꯏꯌꯦꯡꯕ ꯂꯥꯏꯌꯦꯡꯗꯕ ꯏꯃꯥꯒ ꯊꯕꯥꯒꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯁꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯕ. ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕꯤꯃꯨꯛ ꯇꯥꯍꯜꯂꯦ. ꯑꯩꯅ ꯍꯥꯏꯗꯣ ꯋꯥꯁꯦ ꯑꯔꯨꯕꯅꯦꯕ. ꯍꯣꯏꯅꯦ, ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯕ. ꯑꯇꯩ ꯅꯠꯇꯦꯗ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯒ ꯊꯕꯥꯒꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤꯅ ꯏꯃꯥꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯂꯧꯁꯦ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯁꯦꯕ. ꯃꯈꯣꯏ ꯇꯌꯥꯅ ꯈꯔ ꯍꯥꯏꯅꯕꯤꯌꯣꯕ. ꯃꯗꯨꯃꯅꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ. ꯏꯃꯥꯅ ꯀꯩꯁꯨ ꯌꯥꯔꯣꯏꯀꯣ. ꯂꯧꯗꯨꯅꯅꯦ ꯏꯆꯟꯒꯤ ꯂꯥꯏꯌꯦꯡꯕꯗ ꯑꯗꯨꯝ ꯑꯣꯏꯖꯔꯁꯅꯨ. ꯀꯔꯤ? ꯏꯁ, ꯂꯥꯏꯌꯦꯡꯕꯒꯤ ꯑꯣꯏꯖꯔꯁꯅꯨ ꯀꯥꯏꯅ. ꯅꯨꯡꯉꯥꯏꯕꯤꯔꯦꯅꯦ ꯍꯥ?
ꯑꯗꯣ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣꯕ? ꯂꯧꯁꯦ ꯑꯩꯈꯣꯏ ꯃꯤꯡꯗ ꯑꯣꯟꯅꯕ ꯇꯌꯥꯏꯅ ꯈꯔ ꯍꯥꯏꯌꯣꯕ. ꯂꯧꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯕꯨ ꯂꯩꯔꯗꯤ ꯂꯥꯌꯦꯡꯉꯁꯨ ꯌꯥꯔꯦꯗꯅ. ꯅꯪ ꯁꯤꯗꯤꯕ. ꯈꯪꯗꯦꯀꯣ, ꯑꯩꯗꯤ ꯍꯥꯏꯌꯨ ꯍꯥꯏꯁꯤꯅꯤ. ꯇꯥꯃꯣ, ꯆꯥꯁꯤ. ꯇꯥꯃꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯁꯨ ꯍꯥꯏꯈ꯭ꯔꯦ. ꯀꯩ ꯋꯥꯅꯣ? ꯇꯪ ꯋꯥꯔꯣ, ꯃꯨꯕꯤ ꯋꯥꯔꯣ, ꯁꯟꯅꯤꯕꯤꯔꯣ? ꯅꯨꯄꯥ, ꯅꯪ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯑꯩꯕꯨ ꯀꯥꯏ ꯄꯪꯉꯒꯦ? ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯁꯤꯗꯤ ꯄꯪꯗꯦꯗ. ꯑꯗꯨꯕꯨ ꯍꯥꯏꯕ ꯄꯪꯒꯅꯣꯕ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯒ ꯊꯕꯥꯒꯁꯨ ꯏꯆꯦꯒꯤꯗ ꯂꯩꯈ꯭ꯔꯦ. ꯏꯆꯦꯁꯨ ꯌꯥꯝꯅ ꯄꯪꯕꯗꯤ ꯅꯠꯇꯦ. ꯏꯃꯥꯗ ꯅꯞꯁꯤꯜꯂꯒꯅꯦ ꯂꯧꯗꯣ ꯈꯪꯉꯤꯗꯅ. ꯏꯇꯩ ꯌꯥꯏꯃꯒꯤ ꯃꯤꯡꯗ ꯑꯣꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯑꯣꯜꯂꯣꯏꯍꯦ ꯀꯩꯁꯨ. ꯑꯣꯜꯂꯗꯤ ꯃꯣꯏꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ. ꯆꯞ ꯆꯥꯅ ꯑꯣꯟꯒꯗꯕ. ꯆꯞ ꯆꯥꯅ ꯄꯤꯗꯕ, ꯑꯣꯟꯗꯕ. ꯑꯩꯒꯤ ꯋꯥꯗꯤ ꯂꯧꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯣꯏꯍꯧꯕ. ꯄꯥ, ꯅꯪ ꯌꯥꯝ ꯄꯪꯒꯅꯣ ꯍꯥꯏꯁꯤꯅꯤꯀꯣ. ꯌꯥꯔꯁꯤ. ꯊꯕꯛ ꯉꯥꯛꯇꯪ ꯇꯧꯕꯁꯤ ꯇꯧꯕ ꯃꯐꯝ ꯈꯪꯉꯣꯏꯗꯧ. ꯈꯪꯗꯦ. ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ. ꯅꯪ ꯄꯪꯒꯅꯨꯀꯣ. 이마, 나자기 와디 마기 하이바 마 나카이 생도피요. ꯅꯤꯡꯊꯦꯝ, ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯟ ꯊꯨꯝꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯝꯁꯦ ꯌꯦꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ, ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯆꯟꯅꯨꯄꯤꯁꯦ ꯍꯥꯟꯅ ꯂꯥꯌꯦꯡꯕ ꯇꯥꯕ. ꯃꯥ, ꯂꯥꯌꯦꯡꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯐꯗꯤ ꯐꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ. ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯕ. ꯅꯈꯣꯏꯁꯤ ꯑꯅꯝ ꯑꯍꯥꯗꯤ ꯐꯖꯅ ꯆꯨꯔꯦꯅꯦꯀꯣ. ꯀꯔꯝꯕ ꯂꯩꯋꯥꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯄꯥꯟꯈ꯭ꯔꯦꯗ. ꯀꯩꯅꯣꯗ ꯏꯃꯥ, ꯑꯩꯈꯣꯏꯁꯤꯕꯨ ꯂꯩꯋꯥ ꯇꯤꯋꯥ ꯌꯥꯝ ꯍꯩꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯂꯩꯋꯥ ꯇꯤꯋꯥꯒ ꯍꯩꯖꯗꯦ. ꯃꯥ, ꯀꯥꯟꯅꯗꯦ. ꯋꯥ ꯁꯥꯡꯅ ꯉꯥꯡꯅꯗꯅ. ꯂꯧꯒꯤ ꯃꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯕꯤꯔꯣ. ꯑꯗꯨꯒ ꯍꯤꯡꯈꯣꯜꯁꯤꯅ ꯇꯌꯥꯏꯒ ꯑꯩꯒ ꯇꯪꯈꯥꯏ. ꯇꯣꯝꯕ, ꯀꯩꯅꯣ ꯍꯥꯏꯗꯣ? ꯌꯦꯡꯕ ꯇꯥꯔꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯗꯕ. ꯍꯦꯟꯖꯟꯅꯕ ꯑꯝꯇ ꯌꯥꯔꯣꯏ. ꯀꯩꯅꯣꯗ ꯏꯇꯩ ꯌꯥꯏꯅ ꯊꯕꯛ ꯇꯧꯕꯗ ꯌꯣꯟꯈꯤꯕ ꯂꯧꯗꯨꯕꯨ ꯀꯅꯥꯒꯤ ꯂꯧꯅꯣ? ꯌꯥꯔꯦ ꯀꯩꯅꯣ. ꯋꯥꯐꯝꯁꯤꯗꯅꯦ ꯅꯨꯄꯤ ꯌꯥꯎꯔꯛꯀꯅꯨ. ꯅꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦꯀꯣ. ꯇꯌꯥꯏ, ꯃꯥꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ. ꯈꯟꯅ ꯅꯩꯅꯕꯗ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ. ꯌꯥꯎꯗ ꯌꯥꯔꯤꯕ. ꯀꯩꯅꯣ ꯇꯣꯝꯕ, ꯅꯪ ꯁꯤ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕꯗ ꯑꯇꯥꯛꯅꯔꯦꯅꯦꯀꯣ. ꯆꯦ, ꯏꯇꯩ ꯌꯥꯏꯁꯤꯗꯤ ꯏꯆꯦꯅ ꯉꯝꯗꯕ꯭ꯔꯣ? ꯌꯥꯔꯦ. ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯏꯪꯈꯣꯜꯁꯤꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯅ ꯐꯅꯕ ꯁꯤꯜꯂꯨ. ꯆꯦꯗꯨꯕꯨ ꯃꯤꯡ ꯑꯣꯟꯕꯒꯤ ꯁꯥꯏꯟ ꯇꯧ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯀꯅꯨ. 이마! 아씨! ꯇꯣꯝꯕ, ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦꯁꯦ? ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯕꯨ ꯅꯣꯏ ꯁꯤꯗꯤꯕ. 이비엠아, 세 호걸로. ꯏꯃꯥ, ꯀꯩꯗꯧꯔꯒꯦ? 이비엠아, 이마 이자이 ꯌꯨꯝꯁꯤ ꯂꯩꯍꯩꯕ ꯌꯨꯝ ꯑꯣꯏꯔꯝꯗ꯭ꯔꯦ. ꯂꯥꯎ, ꯈꯣꯡꯅ ꯄꯨꯕ ꯂꯝꯕꯤꯗ 이마 이자 ꯆꯠꯈ꯭ꯔꯁꯤ.
ꯃꯥ ꯀꯩꯒꯤꯅꯣ ꯌꯨꯝꯁꯦ ꯊꯕꯛꯇꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯤꯕ? ꯏꯃꯥ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯦꯁꯤꯗ ꯁꯥꯏꯟ ꯇꯧꯔꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ. ꯀꯔꯤꯒꯤ ꯁꯥꯏꯟ ꯇꯧꯔꯣꯏ. 이마 사인 속독도. ꯐꯔꯦ 이마. 이마나 야자ꯕꯅꯤꯅ ꯅꯁꯥ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯁꯥꯏꯟ ꯆꯥꯕ ꯁꯥꯎꯟꯕ ꯇꯥꯔꯦ. 이마 ꯑꯃꯗꯤ ꯊꯕꯥꯕꯨ ꯌꯨꯝꯁꯤꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯇꯣꯝꯕꯥ, 이마가ꯊꯕꯥꯛꯁꯦ ꯃꯊꯛꯀꯤ ꯀꯥꯗ ꯁꯣ ꯂꯣꯟꯖꯜꯂ ꯊꯝꯃꯨ. 이마, 이마. 돔바, 예, ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ? 돔바. ꯑꯩ 이마ꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ. ꯀꯅꯥꯒꯤ ꯏꯃꯥ? ꯍꯥ? ꯅꯪꯕꯨ ꯀꯅꯥꯅꯣ? 돔바, ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯅꯪꯒꯟꯗ ꯄꯣꯗꯨꯅ ꯆꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕꯣ? ꯅꯤꯡꯊꯦꯝ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯣ, ꯑꯩ ꯈꯪꯉꯦ. ꯇꯥꯆꯧꯒꯤ ꯐꯤꯕꯝꯁꯤꯅꯗꯤ ꯊꯕꯛ ꯇꯧꯔꯦ. ꯑꯩꯈꯣꯏꯅ ꯇꯥꯆꯧꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯇꯥꯆꯧꯅ ꯎꯅꯒꯗꯕ ꯃꯤꯗꯣ ꯃꯐꯝꯁꯤꯗ ꯂꯩꯇꯦ. ꯀꯨꯏꯔꯦ ꯆꯠꯈꯤꯕ. ꯍꯥ. 이마ꯕꯨ 그다이다. ꯈꯪꯗꯦ. ꯑꯄꯣꯛꯄ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ. ꯄꯣꯛꯇꯕ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯨꯏ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ. ꯅꯤꯡꯊꯦꯝ, ꯅꯪꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯔꯣ? ꯇꯥꯆꯧ, ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯆꯨꯝꯕꯕꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯅꯦ. ꯑꯩ ꯈꯪꯉꯤ. ꯅꯈꯣꯏꯅ ꯁꯧꯔꯤꯕꯒꯤ ꯃꯔꯝ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ, ꯇꯣꯝꯕꯥ, ꯇꯥꯆꯧꯗꯤ ꯂꯥꯟꯗꯕꯅꯤ. ꯇꯥꯆꯧ, ꯌꯥꯔꯦ. ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯅꯨ. ꯌꯨꯝꯁꯤꯗ ꯏꯃꯥ ꯂꯩꯇꯦ. ꯊꯕꯥꯛꯀ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ. ꯇꯥꯆꯧ ꯂꯦꯡꯊꯣꯛꯄꯤꯔꯣ. 이마, ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ? ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯤ. 이마 이사ꯕꯨ ꯂꯧꯕ ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯂꯥꯛꯀꯅꯤ. ꯈꯨꯔꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ. ꯀꯔꯤ ꯍꯪꯒꯗꯧꯅꯣ ꯏꯕꯨꯡꯉꯣ? ꯈꯨꯔꯥ, ꯁꯤꯒꯤ ꯐꯣꯇꯣꯁꯤ ꯊꯦꯡꯅꯕꯤꯕ꯭ꯔꯥ? ꯊꯦꯡꯅꯗꯦꯕꯣ ꯏꯕꯨꯡꯉꯣ. ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯣ.
이마부 티바 펑드레. 이마가 타바가부 그다이데 레게. 아이 이마부 얌나 우닝게 이마. Sir. Kanano? Sango. Sir. 예, 다투이바. 이타 타즈드나 파모시다. Hoi, sir. 다투이바. ꯀꯩ Sir, SPꯅ sir da che simtang piu zo na lakpani. Sir, che simta. ꯀꯩꯒꯤ ꯆꯦꯅꯣ 다투이바. Khongjadre, sir. SPꯅ piru zo na lakchabani, sir. ꯑꯩꯕꯨ ꯁꯥꯔꯗ ꯂꯤꯞ ꯂꯧꯒꯦꯅꯗꯤ ꯐꯖꯅ ꯍꯥꯏꯔꯝꯕꯅꯤꯁꯦ. Sir, waroldudi khongjadre, sir. Parage imbiro, sir. Adudi, sir, ai muk hayukchakragi. ꯍꯣꯏ ꯍꯣꯏ 다투이바. ꯆꯠꯂꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕꯅꯦ ꯇꯣꯝꯕꯥ ꯀꯩꯗꯧꯅꯔꯦ? ꯇꯌꯥꯏ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯨ ꯇꯠꯂꯦ ꯖꯦꯜꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯕ ꯑꯩꯒꯤ ꯁꯁꯄꯦꯟ ꯑꯣꯔꯗꯔꯁꯤ. ꯂꯥꯏꯖꯥ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯅꯈꯣꯏ ꯇꯥꯆꯧꯅꯕꯨꯅꯦ ꯊꯕꯛꯁꯦ ꯍꯦꯛ ꯄꯥꯏꯔꯕ ꯀꯔꯣꯔꯒꯤ ꯃꯄꯨꯅꯤ ꯑꯣꯏꯗꯣꯏꯁꯦ. ꯅꯪꯒꯤ ꯅꯨꯄꯥꯗꯅ ꯂꯣꯟꯒꯤ ꯁꯦꯟꯊꯪ ꯑꯗꯨꯒ ꯒꯔꯦꯟꯇꯔꯅ ꯅꯤꯡꯊꯦꯝ. ꯏꯆꯦ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯑꯣꯏꯔꯤꯗꯨꯅꯣ? ꯁꯨꯛꯅꯇꯒꯤ ꯀꯔꯣꯔ 2 ꯄꯨꯊꯣꯛꯑꯒ ꯀꯔꯣꯔ 10ꯒꯤ ꯃꯄꯨ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯄꯥꯏꯗꯣꯏꯁꯦ. ꯇꯦꯟꯗꯔ ꯊꯥꯗꯕꯗ ꯑꯩꯈꯣꯏꯗ ꯐꯥꯎꯔꯕꯅꯤ. ꯑꯍꯥꯟꯕ ꯍꯧꯕꯒꯤ ꯁꯦꯜꯗꯣ ꯂꯩꯇꯗꯅ ꯅꯣꯏꯗ ꯍꯥꯏꯔꯤꯁꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯅꯤꯌꯦ. ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯇꯥꯃꯣꯗ ꯍꯥꯏꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯍꯥꯏꯌꯨꯀꯣ. ꯂꯥꯏꯖꯥ, ꯅꯪ ꯅꯕꯨꯡꯗꯨꯕꯨ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯅꯦ ꯏꯆꯦ. ꯑꯗꯨꯒ ꯃꯥꯗꯤ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯁꯦꯟꯅꯕꯒꯤ ꯐꯥꯔꯦ ꯍꯥꯏꯌꯦ. ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯣꯜꯂꯤ ꯃꯥꯜꯂꯤꯗ. ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯣꯒꯤ ꯋꯥꯈꯜꯗꯣ ꯁꯥꯒꯠꯈꯣꯕ ꯆꯠꯂꯨ ꯌꯥꯔꯦ ꯅꯄꯥꯝꯗ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯗꯤꯌꯦ ꯇꯣꯝꯕꯥ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯇꯥꯟꯅꯁꯤ. ꯌꯥꯏ, ꯑꯩꯗꯤ ꯂꯥꯏꯖꯅ ꯍꯥꯏꯕꯗꯨꯗ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯅꯦ. ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯣ ꯍꯟꯖꯟꯅꯕ, ꯃꯤꯒꯤ ꯁꯦꯟꯁꯤꯡꯗꯣ ꯑꯝꯇ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯁꯤ. ꯇꯌꯥꯏ ꯑꯩꯗꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝꯗꯣ ꯁꯤꯡꯗ꯭ꯔꯕꯅꯤꯅ ꯊꯕꯛꯁꯨ ꯇꯠꯂꯦ ꯁꯦꯜꯁꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯐꯥꯕꯁꯨ ꯂꯥꯛꯑꯅꯤ. ꯉꯥꯏꯈꯣ. ꯑꯗꯨꯒꯤꯗꯤ ꯅꯪ ꯇꯌꯥꯏ ꯃꯇꯝ ꯈꯔ ꯉꯥꯡꯅꯈꯤꯒꯦ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯗ ꯅꯝꯗꯅ ꯁꯥꯏꯟ ꯇꯧꯍꯟꯗꯕ ꯌꯥꯗꯕꯅꯤ. ꯍꯣꯏꯅꯤ ꯇꯌꯥꯏ ꯃꯗꯨꯅ ꯐꯔꯗ꯭ꯔꯥ? ꯇꯣꯝꯕꯥ, ꯀꯩꯗꯧꯔꯤꯒꯦ? ꯇꯣꯝꯕꯥ, ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯣꯏ ꯂꯩꯅꯔꯦ. ꯁꯥꯏꯟꯁꯁꯦ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯌꯨꯗ ꯏꯃꯥ. ꯃꯗꯣ ꯅꯃꯥ ꯑꯩꯒꯤ ꯃꯊꯧ ꯅꯠꯇꯦ. ꯅꯈꯣꯏꯅ ꯇꯧꯖꯕꯅ ꯅꯈꯣꯏꯅ ꯐꯪꯖꯕꯅꯤ. ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯣ?
ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯐꯥꯎ ꯏꯃꯥꯅ ꯈꯪꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯈꯣꯏꯗꯤ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕ꯭ꯔꯥ? ꯅꯆꯟꯒꯤ ꯑꯋꯥꯕ ꯎꯕ꯭ꯔꯣ? ꯑꯣ, 이마나 하이시나디 아뽀뽀 마사 아코이다기디 뽁다 마사시나 누시비 헬레시 너트로. ꯅꯈꯣꯏꯗꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯥꯟꯅꯕ ꯃꯤꯌꯦꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯔꯝꯅ ꯏꯆꯥꯅꯤ ꯍꯥꯏꯒꯅꯤ? 파레 파레. 아두디 람자 사라두기 마낙다 짭피크로 이마. 람자 아두나네 이마부 누가인 또비브리 잉어. ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯅꯤ? ꯑꯆꯧꯕ, ꯏꯃꯥ, ꯅꯆꯥ ꯂꯥꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯋꯥꯕ ꯃꯇꯝ ꯂꯣꯏꯔꯦ. ꯎꯔꯕ꯭ꯔꯥ? ꯇꯥꯔꯕ꯭ꯔꯥ? 이북토끼 이자나 마마 ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯈꯤꯗꯦ. ꯑꯗꯨꯕꯨ ꯄꯣꯛꯇ꯭ꯔꯕ ꯏ ꯇꯤꯟꯅꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯅꯌꯥꯝꯕꯁꯤꯅ ꯃꯃꯥ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ. ꯄꯣꯛꯇꯕꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤ. ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯈꯤꯕꯅ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯅꯤ. ꯅꯆꯥ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕ, ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯌꯥꯎꯂꯛꯈꯤꯕ ꯏꯃꯥꯗ ꯀꯅꯥꯝꯇꯅ ꯊꯧ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ. ꯃꯗꯨꯗꯤ ꯌꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯤꯡꯒꯅꯤ. ꯑꯩꯒꯤꯁꯨ ꯏꯃꯥꯅꯦ. ꯄꯦꯜꯂꯦ, ꯏꯃꯥ ꯄꯦꯜꯂꯦ. ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯗꯕ ꯃꯃꯥ ꯅꯤꯡꯕ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ. ꯀꯗꯥꯏ ꯏꯃꯥ ꯁꯥꯏꯟ ꯇꯧꯒꯦ. ꯁꯦ, ꯇꯥꯆꯧꯅ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯕꯁꯨ ꯇꯥꯆꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯏꯃꯥꯗꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯅꯪꯒꯤ ꯇꯥꯆꯧꯗ ꯄꯤꯕꯤꯌꯨ. ꯏꯕꯦꯝꯃ ꯊꯕꯥꯒꯤ ꯂꯥꯌꯦꯡꯕꯒꯤ ꯑꯌꯥꯕꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ. ꯍꯥꯏ, 이자나 ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯗꯃꯨꯛ ꯍꯥꯏꯖꯒꯅꯤ? 이마 ꯂꯩꯔꯤꯁꯤꯗꯤ. ꯂꯥꯎ, ꯃꯥꯡ ꯊꯥꯎ, 이자ꯒꯤ ꯇꯨꯡ 인게. ꯏꯃꯥ, ꯇꯥꯃꯣ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯅꯕ ꯇꯧꯔꯨꯕ, ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯆꯠꯂꯦ, ꯁꯦꯜꯁꯨ ꯄꯥꯏꯗ꯭ꯔꯦ, ꯃꯤꯒꯤ ꯁꯦꯜꯁꯨ ꯁꯤꯡꯕ ꯂꯣꯏꯔꯦ. ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ? ꯇꯥꯃꯣ, ꯑꯩꯁꯨ ꯈꯟꯊꯕ ꯌꯥꯝꯅ ꯋꯥꯠꯈ꯭ꯔꯦ. ꯑꯍꯦꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯆꯨꯁꯤꯟꯈꯤꯕꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯌꯧꯔꯛꯂꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯝꯃꯗꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ. ꯏꯆꯜ ꯑꯗꯨꯅ ꯃꯕꯨꯡ ꯑꯩꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯇꯥꯃꯣ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨ ꯁꯥꯔꯒꯨꯝꯁꯤꯕ. ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯃꯅꯝ ꯑꯃ ꯑꯣꯏꯅ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯑꯃꯐꯥꯎ ꯎꯠꯈꯤꯗꯦ. ꯌꯥꯔꯦ, ꯇꯣꯛꯑꯁꯤ. ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ.
ꯀꯨꯏꯅ ꯎꯒꯦ ꯈꯟꯖꯔꯛꯄ ꯇꯌꯥꯏꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯦ ꯍꯥ ꯑꯗꯣ ꯇꯌꯥꯏ ꯏꯅꯝꯃꯗꯤ ꯅꯪꯅ ꯅꯝꯃꯗꯤ ꯅꯪꯒꯤ ꯇꯌꯥꯏꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕ ꯉꯝꯗꯗꯅ ꯌꯨꯝꯁꯦ ꯊꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯇꯥꯆꯧꯅ ꯀꯩꯗꯧꯅꯨꯡꯗ ꯏꯃꯥ ꯑꯃꯗꯤ ꯊꯕꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣꯏꯌꯦ ꯇꯥꯆꯧꯅ ꯍꯥꯏꯈꯤꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤ ꯀꯩꯗꯧꯅꯨꯡꯗ ꯊꯗꯠꯂꯣꯏ ꯍꯥꯏꯅ ꯅꯪ ꯀꯥꯎꯔꯕꯣ? ꯇꯥꯆꯧ ꯇꯥꯆꯧ ꯅꯅꯥꯎꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧꯕꯨ ꯅꯅꯥꯎꯅ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯇꯥꯆꯧ ꯏꯌꯥꯝꯕꯒꯤ ꯅꯤꯡꯊꯦꯝ ꯇꯥꯆꯧꯗꯤ ꯅꯈꯣꯏꯗ ꯋꯥꯔꯧꯈꯤꯕ ꯂꯩꯇꯦ ꯉꯁꯤ ꯅꯪꯅ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕꯁꯦ ꯇꯥꯆꯧꯅ ꯈꯧꯔꯥꯡꯅ ꯇꯥꯅꯤꯡꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯅꯦ ꯇꯥꯆꯧ ꯇꯣꯝꯕꯗꯤ ꯇꯥꯇꯣꯟ ꯑꯩ ꯇꯥꯇꯣꯟ ꯎꯕ ꯐꯪꯂꯦ 이공기 타봐. 이찬기 바꿈다 따돈 많이 키래. 따돈이 이찬도 나행간이 하이잖아. 예행방금 기대. 난 따돈 뭐하러 가는 거. ꯇꯥꯇꯣꯟ ꯊꯕꯥ ꯏꯅꯝꯃ ꯅꯅꯝꯃꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯖꯦꯜꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯅꯝꯃꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯊꯕꯥ ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤꯕ ꯏꯃꯧ ꯌꯥꯏꯃꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯁꯤꯀꯣ ꯏꯃꯥ ꯁꯦꯁꯦ ꯍꯧꯒꯠꯂꯨꯁꯦ 아빠가 나 와이보 아무튼 비유 따서. ꯅꯌꯥꯝꯕꯒꯤ ꯊꯃꯣꯏꯅ ꯏꯅꯥꯎ ꯑꯅꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯏꯅꯥꯎ ꯑꯅꯤꯗꯒꯤ ꯅꯤꯖꯅꯤꯡꯕꯗꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯆꯧ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ngasi haiba numitsidagi nanaw aikoibu hanagi afaba lambida amuka lamjingbiro tachau 이자사 ngasi haiba numitsidagi ima amatagi macha oina ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯏꯃꯥ